ngasi Lainingthou Nongshaba Sanglen Kakching Mantak sigi Laiphamlen asi fencing tawba akoiba singak senabagi damakta mari leinaba sarkargi makaidagi tang mateng pambirnaba ningsingjari Khoi leiriba mafam se khoi gi Mantak Kakching gi Mantak Khun da leiba Uttra Nongshaba gi khuam ne khoi sai khuding gi di khoi masi sengdokpa gi thoram je kalen gi thanenda khoi phi hongba gi thoram pangthokpa adun numittu nangnaba khak sai khuding gi sengdokpa ni adung asi di February gi date 1 phairen ni ni pan ba numila sida khoi masi khoi laifam je sengdokpi re masi gi damakta ai gi site gi thagat chaba phongdokchari ai khoi Uttra Nongshaba gi lai committee gi assistant secretary oina laijabani marak sa smaina isin naw mayam laga sengdokgi thoram pangthokpasi yam naijai hanana thagatchari tungda su smaina mayam punminaraga mafam si hena chawkhatpa aduga ibudogi ganoje punna kano si pangthokmina se haibo mafam si thamjari ngasi fire ni train hoini panba February gi tang ama hairiba nimjection nimit haiba nimit asida Eningthou Leishemba Sanajaoba gi yathang matung inna khoina Kakching Mantak ta leiba Uttra Nongshaba gi mafam masi koi metai gi maru eba laifam amani masi khoi phurup asina yenghanba watpadagi akoi basi adukimatik song leirame khoi gi Angom Ningthou ba loinana khoi laifam asida lakuna sit sengdana sengdokta laifam asigi yengbada ngaina ba khoi tokjare aduga sigi makha tabada laisang asigi khoi kumgi oina chei go oina khoi haikat leikat tammasu tamnana ba haidana khoi Leishemba Sanajaoba gi maigi degi amdi ko Manipur sarkar gi maigi degi miyeng sangbinaba haidana laksariba akhoi mayang maratagi mochindarga aina appeal tokjari loinana laifam asida leiramiba fem masi adugumatik nuajade aduna masi fencing tawna khanjanaba akhoi laifam masi pung phana thangmi tamukta Eningthou gi maikai degi amadi Manipur sarkar gi maikai degi supungning si chinghinbinaba haina laksariba akhoi mayang gi maikai degi mochindarga aina appeal tokjari Lainingthou Nongshaba Eningthou Sanajaoba Angom Ningthou Poireiton Jinmi Tamina